ꯃꯌꯥꯝ ꯑꯩ ꯉꯁꯤ ꯆꯥꯗꯣꯏꯁꯦ ꯍꯥꯏꯗꯤ ꯁꯤꯒ ꯉꯥꯁꯤꯡ ꯊꯣꯡꯕ ꯑꯃ ꯂꯩꯔꯦ ꯑꯗꯨꯒ ꯏꯆꯦꯅ ꯑꯣꯝꯂꯦꯠ ꯑꯃ ꯂꯩꯔꯦꯀꯣ ꯑꯗꯨꯒ ꯏꯆꯦꯅ ꯀꯩꯅꯣ ꯃꯔꯤꯡꯈꯥ ꯀꯩꯅꯣ ꯉꯧꯔꯤ ꯉꯥꯒꯤ ꯃꯊꯤꯕꯣꯡꯗꯣ ꯀꯩꯅꯣꯒ ꯈꯥꯃꯦꯟꯒ ꯏꯆꯦꯅ ꯁꯂꯥꯗ ꯑꯃ ꯂꯩꯔꯦ ꯏꯆꯦꯅ ꯎꯇꯤ ꯊꯣꯡꯕ ꯑꯃ ꯍꯟꯗꯛꯀꯤ ꯎꯁꯣꯏ ꯑꯍꯥꯟꯕ ꯆꯥꯗꯣꯏꯅꯦꯕ ꯎꯁꯣꯏ ꯍꯥꯞꯄꯒ ꯎꯇꯤ ꯇꯧꯔꯤꯅꯦꯕ ꯊꯩꯕꯣꯡ ꯃꯔꯨꯒ ꯇꯧꯔꯒ ꯑꯗꯨꯒ ꯏꯆꯦꯅ ꯀꯩꯅꯣ ꯉꯥꯁꯤꯡ ꯊꯣꯡꯕ ꯑꯃ ꯆꯥꯕ ꯍꯧꯔꯒꯦ ꯃꯌꯥꯝ ꯑꯗꯨ ꯃꯌꯥꯝ ꯁꯥꯕꯁꯤꯗꯀꯣ ꯍꯥꯏꯗꯤ ꯆꯝꯊꯣꯡ ꯌꯥꯝ ꯆꯥꯅꯤꯡꯕꯅꯤꯗꯣ ꯑꯩꯈꯣꯏ ꯆꯥꯅꯤꯡꯉꯦ ꯍꯥꯏꯕꯩ ꯇꯧꯗ꯭ꯔꯦ ꯑꯗꯨꯅ ꯉꯁꯤ ꯑꯣꯏꯅ ꯆꯥꯔꯛꯑꯒꯦ ꯑꯩ ꯌꯥꯝ ꯆꯥꯕ ꯍꯧꯔꯒꯦ ꯃꯊꯦꯜꯗꯤ ꯌꯥꯝ ꯆꯥꯕ ꯉꯝꯗ꯭ꯔꯦ ꯑꯗꯨꯁꯨ ꯁꯤ ꯈꯛꯇ ꯑꯗꯨꯝ ꯆꯥꯕ ꯍꯧꯔꯒꯦ ꯃꯌꯥꯝ ꯏꯁꯤꯡ ꯌꯥꯝ ꯈꯧꯔꯥꯡ ꯁꯥꯕꯁꯤꯗ ꯃꯔꯤꯡꯈꯥ ꯑꯃꯨꯛ ꯈꯥꯗꯦꯉꯣ ꯈꯨꯍꯥꯎ ꯑꯃ ꯍꯥꯎꯅꯤ ꯎꯁꯣꯏ ꯍꯟꯗꯛꯀꯤ ꯑꯍꯥꯟꯕ ꯁꯥꯕꯁꯤꯗꯅꯤꯀꯣ ꯍꯥꯏꯗꯤ ꯀꯩꯅꯣ ꯇꯧꯗꯦꯕ ꯏꯁꯤꯡ ꯑꯗꯨꯝ ꯈꯧꯔꯥꯡ ꯂꯩꯕ ꯀꯃꯥꯏꯅ ꯇꯧꯗꯣꯏꯅꯣ ꯈꯪꯗꯦ ꯍꯥꯎꯋꯤ ꯀꯩꯅꯣꯗ ꯎꯇꯤ ꯊꯣꯡꯕ ꯌꯥꯝ ꯑꯩꯈꯣꯏ ꯎꯇꯤꯁꯤꯅ ꯃꯃꯥ ꯊꯣꯡꯕ ꯉꯥꯁꯤꯅ ꯑꯩꯅ ꯊꯣꯡꯕ ꯆꯝꯐꯨꯠ ꯑꯃ ꯌꯥꯎꯔꯦ ꯆꯝꯐꯨꯠ ꯌꯥꯎꯗ꯭ꯔꯦ ꯊꯕꯤ ꯆꯝꯐꯨꯠ
ꯌꯦꯔꯨꯝꯁꯦ ꯑꯩꯅꯅꯦ ꯍꯥꯏꯗꯤ ꯀꯩꯅꯣ ꯇꯧꯋꯤꯕ ꯊꯥꯎ ꯈꯛꯇꯪ ꯍꯥꯞꯄꯒ ꯁꯨꯝ ꯍꯥꯞꯇꯦꯕ ꯁꯤꯗ ꯑꯗꯨꯝ ꯇꯧꯋꯤꯕ ꯐ꯭ꯔꯥꯏ ꯇꯧꯔꯒ ꯆꯥꯔꯦ ꯌꯦꯔꯨꯝ ꯌꯥꯝ ꯍꯥꯎꯋꯦ ꯈꯨꯍꯥꯎꯗꯤ ꯂꯩꯇ꯭ꯔꯦ ꯀꯃꯥꯏꯅ ꯇꯧꯔꯤꯅꯣ ꯌꯥꯝ ꯁꯥꯏꯕꯣ ꯈꯨꯍꯥꯎ ꯑꯃ ꯑꯗꯣ ꯃꯌꯥꯝ ꯁꯥꯕꯁꯤꯗꯤ ꯌꯥꯗ꯭ꯔꯦ ꯍꯥꯏꯔ ꯀꯥꯟꯅꯗꯦ ꯁꯥꯕꯁꯤꯗꯤ ꯃꯌꯥꯝ ꯀꯃꯥꯏ ꯇꯧꯅꯔꯤꯒꯦ ꯁꯥꯕꯗꯤ ꯍꯥꯏꯗꯤ ꯑꯩꯈꯣꯏꯗꯤ ꯂꯩ ꯉꯝꯗ꯭ꯔꯦ ꯑꯩꯈꯣꯏ ꯎꯈꯣꯡ ꯋꯥꯈꯣꯡ ꯆꯠꯂꯒ ꯈꯥꯡꯉꯦ ꯍꯥꯏꯗꯤ ꯏꯃꯨꯡꯗꯒ ꯌꯥꯝ ꯂꯩꯕ ꯉꯝꯗꯦꯕ ꯁꯥꯕꯗꯨꯗꯅꯦ ꯑꯗꯨꯒꯤ ꯃꯊꯛꯇ ꯍꯥꯏꯗꯤ ꯀꯩ ꯇꯧꯋꯤ ꯈꯪꯗꯦ ꯑꯩꯅ ꯍꯦꯟꯅ ꯁꯥꯕ ꯑꯗꯨꯃꯥꯏꯅ ꯇꯧꯋꯤ ꯃꯤ ꯄꯨꯝꯅꯃꯛꯇꯒꯤ ꯑꯩꯗꯤ ꯌꯥꯝ ꯁꯥꯒꯜꯂꯦꯕ ꯍꯥꯏꯗꯤ ꯀꯩ ꯍꯥꯏꯗꯣꯏꯅꯣ ꯈꯪꯗ꯭ꯔꯦ ꯑꯩꯁꯨ ꯑꯗꯨ ꯃꯌꯥꯝꯁꯤ ꯍꯥꯏꯔꯒ ꯂꯣꯏꯁꯤꯜꯂꯒꯦꯀꯣ ꯑꯩ ꯁꯥꯕꯗꯁꯨ ꯂꯣꯏꯔꯦꯕꯀꯣ ꯈꯥꯡꯕꯁꯦ ꯉꯝꯃꯛꯇ꯭ꯔꯦ ꯋꯥꯔꯦꯕ ꯑꯗꯨꯗꯨꯒ ꯍꯥꯏꯗꯤ ꯑꯩ ꯉꯁꯤ ꯃꯊꯦꯜꯗꯤ ꯌꯥꯝꯖꯗ꯭ꯔꯦ ꯃꯌꯥꯝ ꯑꯗꯨꯒ ꯃꯌꯥꯝ ꯋꯥꯔꯧꯕꯤꯅꯨ ꯍꯥꯏꯗꯤ ꯑꯩꯁꯦꯀꯣ ꯑꯗꯨꯝꯅꯦ ꯁꯥꯕꯁꯤꯗ ꯀꯩꯁꯨꯝ
ꯀꯩꯅꯣ ꯇꯧꯕ ꯈꯣꯠꯄꯗꯣ ꯉꯝꯗ꯭ꯔꯦꯀꯣ ꯆꯥꯕꯗꯨꯁꯨ ꯌꯥꯝꯅ ꯁꯥꯕꯅꯤꯅ ꯌꯥꯝ ꯆꯥꯕ ꯀꯤꯖꯩ ꯅꯠꯇ꯭ꯔꯅꯦꯀꯣ ꯍꯥꯏꯗꯤ ꯆꯥꯔꯒ ꯍꯣꯔꯦꯟ ꯒꯦꯁ ꯀꯥꯒꯗ꯭ꯔꯥ ꯈꯣꯠꯀꯗ꯭ꯔꯥ ꯍꯥꯏꯅ ꯑꯗꯨꯗꯨꯅ ꯑꯩ ꯆꯥꯕꯗꯣ ꯌꯥꯝ ꯀꯤꯖꯩꯌꯦꯕ ꯍꯥꯏꯗꯤ ꯑꯗꯨꯝ ꯅꯣꯔꯃꯦꯜꯗꯀꯣ ꯑꯩꯒꯤ ꯍꯥꯏꯗꯤ ꯌꯨꯝꯗ ꯇꯧꯕ ꯍꯤꯟꯖꯥꯡ ꯀꯩꯀꯥ ꯌꯦꯟ ꯊꯣꯡꯕ ꯈꯣꯠꯄꯗ ꯅꯣꯡ ꯐꯥꯗꯣꯛꯅꯤꯡꯗꯅꯀꯣ ꯑꯗꯣ ꯁꯤꯁꯤꯅꯅꯦ ꯑꯗꯨꯝ ꯌꯨꯝꯗ ꯇꯧꯕ ꯅꯣꯔꯃꯦꯜꯗꯨꯅꯦꯕ ꯅꯣꯔꯃꯦꯜꯗꯨꯒ ꯍꯥꯏꯗꯤ ꯑꯩꯈꯣꯏꯅ ꯈꯔ ꯈꯔ ꯑꯗꯨꯝ ꯍꯥꯏꯗꯤ ꯃꯊꯦꯜ ꯑꯃ ꯑꯅꯤ ꯇꯧꯔꯒ ꯍꯥꯞꯆꯕꯩ ꯋꯥꯇꯅꯦꯕꯀꯣ ꯑꯗꯨꯏꯁꯨ ꯑꯩꯗꯤ ꯃꯊꯦꯜꯁꯦ ꯌꯥꯝ ꯆꯥ ꯉꯝꯗꯦꯕ ꯑꯗꯨꯏꯁꯨ ꯃꯊꯛꯇ ꯍꯥꯏꯗꯤ ꯅꯨꯡꯁꯥꯒ ꯁꯥꯕꯅꯦ ꯀꯩꯅꯣ ꯇꯧ ꯅꯥꯒꯗ꯭ꯔꯥ ꯍꯥꯏꯅ ꯑꯗꯨꯗꯒꯤ ꯆꯥꯗꯕꯅꯤ ꯃꯌꯥꯝ ꯋꯥꯔꯧꯕꯤꯅꯨ ꯑꯩ ꯃꯊꯦꯜ ꯑꯗꯨ ꯆꯥꯗꯦ ꯑꯗꯨꯁꯨ ꯃꯌꯥꯝ ꯍꯥꯏꯗꯤ ꯑꯗꯨꯝ ꯃꯌꯥꯝ ꯀꯃꯦꯟꯗ ꯍꯥꯏꯕꯤꯔꯛꯄ ꯀꯩ ꯆꯥꯔꯧꯒꯦ ꯀꯩ ꯆꯥꯔ ꯃꯊꯪꯗ ꯑꯗꯨ ꯑꯗꯨꯝ ꯐꯖꯅ ꯇꯧꯖꯔꯛꯀꯦ ꯃꯌꯥꯝ ꯑꯗꯨꯅꯤ ꯑꯗꯨ ꯍꯥꯏꯔꯒ ꯑꯩ ꯂꯣꯏꯁꯤꯜꯂꯒꯦ ꯕꯥꯏ ꯕꯥꯏ